ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯂꯦꯞꯄ ꯂꯩꯇꯦ ꯅꯨꯡꯉꯥꯏꯕꯅ ꯈꯖꯤꯛꯇꯪ ꯑꯋꯥꯕꯅ ꯁꯪꯕꯥꯏ ꯑꯃ ꯅꯨꯡꯉꯥꯏꯕꯅ ꯆꯥꯃꯁ ꯑꯃ ꯀꯥꯏꯅ ꯑꯍꯟꯁꯤꯡꯅ ꯍꯥꯏꯅꯕꯗꯨ ꯉꯁꯤꯗꯤ ꯆꯥꯛꯂꯥꯝ ꯈꯣꯡꯆꯠ ꯍꯥꯏꯗꯅ 27 ꯑꯥꯒꯁꯠꯅ ꯂꯥꯛꯄꯁꯤꯗ ꯑꯩꯍꯥꯛꯅ ꯑꯩ ꯏꯁꯥꯃꯛꯀꯤ ꯄꯨꯟꯁꯤꯗ ꯌꯥꯎꯈꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯋꯥꯔꯤꯗꯨ ꯑꯩꯅ ꯃꯤꯌꯥꯝꯗ ꯑꯩ ꯇꯝꯖꯒꯦ ꯑꯗꯨꯅ ꯃꯇꯝꯗꯨ ꯑꯩꯍꯥꯛ ꯁꯣꯛ 1975ꯗ ꯃꯦꯇ꯭ꯔꯤꯛ ꯂꯣꯏꯔꯀꯥꯟꯗ 11 ꯇꯝꯕꯇ ꯉꯥꯏꯔꯤꯕ ꯃꯇꯝꯅꯤ ꯃꯇꯝꯗꯨ 11-12 ꯍꯥꯏꯗꯅ ꯄ꯭ꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯥꯏꯅ ꯆꯍꯤ 2 ꯇꯝꯕꯁꯤ ꯑꯣꯏꯔꯝꯗꯦ ꯆꯍꯤ ꯑꯃꯈꯛꯇꯪ 11 ꯀ꯭ꯂꯥꯁꯁꯤ ꯂꯣꯏꯔꯒ ꯑꯩꯈꯣꯏꯁꯦ BA ꯑꯗꯨꯝ ꯀꯥꯏ BAꯗꯅ ꯆꯍꯤ 3ꯅꯤ ꯑꯍꯥꯟꯕ ꯆꯍꯤꯗꯨꯗꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯃꯣꯁꯟ ꯍꯥꯏꯕꯗꯤ ꯀꯣꯂꯦꯖꯅ ꯑꯗꯨꯝ ꯄꯔꯤꯈꯥ ꯇꯧꯕ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯑꯃꯗꯤ ꯑꯍꯨꯝꯁꯨꯕ ꯆꯍꯤꯗꯨꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯄꯔꯤꯈꯥꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯇꯝꯖꯔꯛꯄꯗꯨꯒꯤ ꯈꯖꯤꯛꯇꯪ ꯄꯟꯖꯕꯅꯤ ꯃꯇꯝꯗꯣ 1965 ꯏꯪꯒꯤ ꯑꯥꯒꯁꯠ ꯊꯥꯒꯤ 18 ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯥꯛꯂꯥꯝ ꯈꯣꯡꯆꯠ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯨꯗꯦꯟ ꯌꯨꯅꯤꯌꯟꯅ ꯈꯣꯡꯆꯠ ꯑꯃ ꯆꯠꯅꯕꯒꯤꯗꯃꯛꯇ ꯀꯣꯂꯦꯖ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝꯁꯦ ꯈꯣꯝꯖꯤꯜꯂꯀꯥꯟꯗ ꯆꯠꯈꯤꯕ ꯈꯣꯡꯆꯠꯇꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯅꯤ ꯂꯥꯛꯀꯗꯧꯔꯤꯕ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯣꯏꯔꯤꯕ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯣꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ GP ꯀꯣꯂꯦꯖꯁꯤ ꯑꯍꯥꯟꯕ ꯂꯤꯡꯈꯠꯄꯗ ꯉꯥꯏꯔꯤ ꯃꯇꯝꯗꯨ ꯕꯤꯜꯗꯤꯡ ꯁꯥꯕ ꯅꯠꯇ꯭ꯔꯤ DM ꯀꯣꯂꯦꯖꯀꯤ ꯀꯦꯝꯄꯁꯇ ꯀꯃꯔꯁꯀꯤ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯍꯧꯋꯤ ꯑꯩ ꯏꯁꯥꯃꯛ ꯑꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯁꯨ ꯀꯣꯂꯦꯖꯇ ꯑꯗꯨꯝ ꯉꯟꯇꯥ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯑꯃ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯈꯤꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯀꯥꯔꯦ ꯀꯣꯂꯦꯖ ꯀꯥꯕꯗꯨꯗ ꯌꯥꯝꯅ ꯉꯟꯅ ꯁ꯭ꯇꯨꯗꯦꯟ ꯌꯨꯅꯤꯌꯟꯒꯤ ꯅꯨꯄꯥ ꯑꯃ ꯆꯪꯉꯛꯑꯀꯥꯟꯗ ꯀꯥꯡꯁꯤ ꯈꯤꯡꯈ꯭ꯔꯦ ꯀꯥꯡꯁꯤ ꯈꯤꯡꯉꯀꯥꯟꯗ ꯂꯣꯏꯅ ꯀꯥꯡꯁꯤ ꯈꯤꯡꯉꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯕꯗꯣ ꯂꯣꯏꯅꯃꯛ ꯀꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯉꯁꯤ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯆꯥꯛꯂꯥꯝ ꯈꯣꯡꯆꯠ ꯆꯠꯀꯗꯕꯅꯤ ꯆꯥꯛꯂꯥꯝ ꯈꯣꯡꯆꯠ ꯆꯤꯐ ꯀꯃꯤꯁꯅꯔ ꯎꯅꯒꯗꯕꯅꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯒꯕꯔꯅꯔꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯒꯕꯔꯅꯔꯁꯦ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯠꯍꯨꯗ ꯐꯪꯗ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯀꯃꯤꯁꯅꯔ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯀꯧꯏ ꯑꯗꯨ ꯃꯇꯝꯗꯨꯒꯤ ꯕꯥꯂꯦꯁꯣꯔ ꯄ꯭ꯔꯁꯥꯗ ꯃꯍꯥꯛꯅ ꯑꯣꯏꯕ ꯀꯩꯅꯣꯅꯤ ꯑꯗꯨꯒꯨꯝꯂꯕ ꯈꯣꯡꯆꯠꯅꯤ ꯃꯍꯥꯛ ꯎꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯤ ꯌꯥꯝꯅ ꯆꯦꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯉꯛꯄ ꯑꯀꯟꯕ ꯂꯥꯟꯁꯤ ꯃꯅꯤꯄꯨꯔꯁꯤꯗ ꯑꯍꯥꯟꯕ ꯅꯨꯄꯤ ꯂꯥꯟ ꯊꯣꯛꯈꯤꯕ 1918 ꯑꯩꯈꯣꯏꯒꯤ 38ꯗ ꯅꯨꯄꯤ ꯂꯥꯟ ꯊꯣꯛꯈꯤꯕꯗꯨ ꯑꯆꯧꯕ ꯅꯨꯄꯤ ꯂꯥꯟꯅꯤ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯂꯥꯟꯗꯤ ꯍꯥꯏꯔꯒꯁꯨ ꯃꯗꯣ ꯆꯥꯛ ꯇꯥꯡꯕꯒꯤ ꯊꯧꯗꯣꯛꯇꯨ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯍꯟꯈꯤꯕꯅꯤ ꯆꯥꯛ ꯇꯥꯡꯕꯗꯨꯗꯤ ꯃꯇꯝꯗꯨꯗꯅ ꯆꯦꯡ ꯂꯣꯠꯁꯟꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯔꯋꯥꯔꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯁꯤꯒ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯒ ꯃꯥꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯦꯡꯁꯦ ꯂꯣꯠꯁꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯊꯥꯗꯣꯛꯄꯅꯤ ꯇꯁꯦꯡꯅ ꯆꯦꯡ ꯂꯩꯇꯕꯗꯤ ꯅꯠꯈꯤꯗꯕꯅꯤ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯣ ꯑꯗꯒꯤ ꯁꯨꯝ ꯂꯥꯛꯄꯗꯨꯅ 1947 ꯗꯒꯤꯅ 56 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯈꯪꯖꯍꯧꯕꯗ ꯑꯩ 47ꯗ ꯄꯣꯛꯄꯅꯤ ꯑꯗꯨꯅ 56ꯇ ꯑꯩ ꯀ꯭ꯂꯥꯁ 1 or 2 ꯇꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯥꯅ ꯐꯧꯁꯦ ꯇꯥꯏꯔꯀꯥꯟꯗ ꯐꯧ ꯇꯥꯏꯕ ꯍꯥꯏꯅ ꯐꯧ ꯌꯣꯟꯕꯅꯤ ꯃꯇꯝꯗꯨꯗ ꯁꯪꯕꯥꯏ ꯂꯤꯈꯥꯏ ꯑꯗꯨꯒ ꯂꯥꯏꯇꯪ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯆꯠꯂꯤ ꯑꯗꯨꯗ ꯁꯪꯕꯥꯏꯁꯤ ꯃꯇꯝꯗꯨꯗ ꯂꯨꯄꯥ 9 ꯄꯤ ꯑꯩꯈꯣꯏ ꯃꯥꯅ ꯁꯪꯕꯥꯏꯗꯤ ꯄꯨꯕ ꯉꯝꯗꯕꯅꯤꯅ ꯂꯤꯈꯥꯏ ꯑꯃ ꯄꯨꯔꯒ ꯀ꯭ꯋꯥꯀꯩꯊꯦꯜꯁꯤꯗ ꯐꯧꯁꯦ ꯍꯦꯛ ꯌꯣꯜꯂꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯐꯧ ꯁꯪꯕꯥꯏꯗ ꯂꯨꯄꯥ 9 ꯄꯤꯕꯁꯤꯅ ꯁꯨꯝ ꯂꯥꯛꯈ꯭ꯔꯦ ꯀ꯭ꯂꯥꯁ 2, 3, 4, 5 ꯑꯗꯨꯃꯥꯏꯅ
11 तमको मतमददी फौ संबाइदा लुपा निफु सि यौग्र मतमददी मतमदु पैसासे यामना हुजिक्तौना पैसासे याम होंबदौना तौई ngasidi adu matamdudadi paisase yam tangba haijaba tare aduna lupa nifu kaise matamduda sana channa mada lupa nifu kunthama pa nifu sumainda piba matamne aduna pot tu pot ki value aduga paisa ki value se magi matung ina adum lakpani adu matamduda phau sangbai da lupa nifu yorokpa matam sidadi akhoi manipur gi praja punamak se hahaka launaba matamni adu akhoi chhatrana andolon haudragadi akhoi matamdugi paliba lengak chingsina ita tabidabagum tawban namaram oidana akhoi emsu leire matamduda ado moina namba moi kanoni nupa ngaktani aigi matamduda thokiba aigi aina yawjaruba 27 August ki nongmai maraktagi hingjahoribi aina warise aina lijabani aigi mangda ukhiba punamak aina thengnagiba punamak adumain tawdana aikoise kangjebungda maikei maridagi school si iboton sanagi yawi akoi imanabi iboton sanada tamkiba dagi tg gi yawi gp gi yawi dem college gi all kanosida imphal area dagi panglap lap taba mafam sida leiba high school aduga kaino akoi gi UJB haiba tare adu bhaugi nungdhin karaba chhatra chhatri punamak se loina ba kangjebung sida akoi tinai akoi UJP college dagi akoi gi mamang thangba dem college gi mamang da paliba get oina dipande lambi oina dum thokraga sajinaga tadana chatliba lambi adomgi get tu su chhatra tara mungna somda thokpa yaroi noi aina adumaina lonkhre adai maning thangbagi get NCC gi office ka leiriba aduga adugisu chhatra mayamna thingre akhoi punamakse strike ni hairaga su matanduda akhoi yamna chinglemna akhoi imanabing he hojalaga akhoi chataba yararoi haidana matamduda aigi imanabi maming ai ningsangjarake aine aduga nutan manjuri nongmai kapam adai kanchon mani koijam adagi thoibi puinabati adai akhoi adai kola khoisnam kola akhoi si group ama pulla kanda akhoi se pareng chana adumhaina adum lakpaduna kangjebung yoropadadi mina loina chugola kanda leirame adagi di matamduda si commissioner oiriba Baleswar Prasad si maduna gari gumba ni open ni mai gari do ai tasengna kari gari no kai du di mak microphone bai ra kanda man hai noi keno tawro school da hallo ai magi wari mana magi maruan du da hai bado school da hallo ai na keno tawrage meeting tawra kanda ai phanana ba tawrage haina sumaina mana announcement amadi pi ki madu so khoi loina uhowi adagi di student union gi thoburian chingsina adudi aikoi kanon aduna di yaroi akoi memorandum ama amu pi si haidana huji akoi gi governor haiba tare huji leiri ba si kwamsana aduna lebhamche somda amu kangjai bungdagi akoi pareng ahum mari pareng si liengaga si kwamsana gi leiri ba banglo du da akoi si changai changakanda akhoi di thoburen makti nattabanina moina lawo jo dum lawba aduga akhoi adum yengaga leiba dudang haptangi matungda akhoi memorandum the amana di sumaina hai memorandum pisan bada unage haiba yade haibagi wa amati akhoi na tajaki adu matung dudagi di kari tawrubano kai dawbano haiba se khanghaudana nongmai se yamna ahum mari gumba adum haina kapagi makhon se tai aina di sumaina imanabi amana hai nongmai kapi ne kamai tawni hai aduga aina di nati hey blame phayar oiramgani nongmai kapi ra sida bo akhoi di ka suchu tawrudana haira kanda madudagi di nongmai sa sengbo oiramba dagi di mi se laitre mi ahum sahid ahum ai maming angtang panjaramge khoigi manipur college da 11 tammi bi manipur college da tambi pramodini adagi di nabakumar nilamanim hoi ahum se khoigi sikwamsnargi campus manung sida atma balidan tawre habadi nongmai na palaga
ꯃꯣꯏꯁꯤꯒꯤ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈ꯭ꯔꯕ ꯃꯇꯝꯁꯦ ꯑꯩ ꯏꯁꯥꯃꯛꯇꯗꯤ ꯎꯖꯔꯛꯇ꯭ꯔꯦ ꯃꯔꯝꯗꯤ ꯃꯣꯏ ꯍꯦꯛ ꯂꯩꯇꯕ ꯃꯇꯝꯁꯤꯗꯗꯤ ꯃꯤ ꯃꯌꯥꯝꯁꯤꯅ ꯍꯦꯛꯇ ꯑꯃꯒ ꯑꯃꯒ ꯅꯦꯠꯁꯟꯅꯗꯅ ꯐꯤ ꯇꯥꯍꯧꯕ ꯀꯩꯗꯧꯕ ꯃꯐꯝ ꯑꯝꯇ ꯈꯪꯅꯗ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯀꯗꯥꯏꯗ ꯆꯠꯂꯤꯒꯦ ꯀꯗꯥꯏꯗ ꯊꯣꯛꯏꯒꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣꯁꯦ ꯈꯨꯗꯣꯡ ꯊꯤꯕꯁꯦ ꯒꯦꯠꯁꯦ ꯒꯦꯠ ꯂꯣꯝꯗ ꯆꯦꯟꯒꯗꯣꯏꯅꯦꯕ ꯑꯗꯨ ꯒꯦꯠ ꯂꯣꯝꯁꯦ ꯂꯣꯏꯅ ꯂꯣꯟꯁꯤꯟꯈ꯭ꯔꯦꯕ ꯃꯁꯤ ꯑꯩꯅ ꯆꯤꯀꯝꯁꯅꯥꯒꯤꯅ ꯃꯤꯅ ꯂꯣꯟꯕꯗꯤ ꯅꯠꯇꯦ ꯃꯁꯤ ꯑꯦꯝꯁꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯥꯎꯔꯨꯅꯕ ꯍꯥꯏꯅ ꯂꯣꯟꯕ ꯃꯥꯜꯂꯦ ꯃꯄꯥꯟꯗ ꯂꯣꯜꯂꯦ ꯑꯩ ꯃꯗꯨꯒꯤ ꯋꯥꯏꯈꯨꯗꯨꯐꯥꯎ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯑꯗꯣꯝꯐꯥꯎ ꯆꯦꯜꯂꯨꯔꯕꯅꯦ ꯆꯦꯟꯕꯁꯦ ꯆꯦꯟꯕꯒ ꯌꯥꯕ ꯅꯠꯇꯦ ꯑꯩꯒꯤ ꯈꯣꯡꯁꯦ ꯂꯩꯕꯥꯛ ꯁꯨꯡꯇꯥ ꯇꯥꯗꯦ ꯃꯌꯥꯝꯁꯤꯅ ꯆꯞꯄ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯉꯛ ꯃꯌꯥꯗꯒꯤ ꯈꯨꯠꯇꯒꯤ ꯑꯗꯒꯤ ꯄꯨꯝꯅꯃꯛꯁꯦ ꯃꯤ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯈꯣꯡꯁꯤ ꯂꯩꯕꯥꯛ ꯇꯥꯗꯅ ꯏꯜꯂꯒ ꯒꯦꯠꯇꯨ ꯇꯥꯟꯕꯒꯤ ꯂꯥꯛꯄꯁꯤꯗ ꯒꯦꯠꯁꯦ ꯍꯥꯡꯉꯝꯗꯦꯕ ꯒꯦꯠ ꯍꯥꯡꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯩꯗꯤ ꯑꯔꯦꯞꯄ ꯂꯩꯇꯅ ꯀꯥꯞꯄꯛꯏꯕꯅꯦ ꯃꯅꯤꯡꯂꯣꯝꯗ ꯑꯗꯩꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦꯅ ꯍꯥꯏꯕꯗ ꯚꯣꯂꯨꯟꯇꯤꯌꯔ ꯃꯌꯥꯝꯁꯤꯅ ꯑꯁꯤꯗꯤ ꯃꯥꯡꯉꯦ ꯇꯧꯔꯤꯁꯦ ꯉꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯒꯕꯔꯅꯔꯒꯤ ꯃꯃꯥꯡꯒꯤ ꯍꯧꯖꯤꯛ ꯒꯕꯔꯅꯔ ꯍꯥꯏꯅ ꯍꯥꯏꯖꯔꯒꯦ ꯒꯕꯔꯅꯔꯅ ꯀꯩꯅꯣ ꯁ꯭ꯇꯦꯠꯍꯨꯗ ꯐꯪꯕꯗꯩꯗꯤ ꯒꯕꯔꯅꯔꯁꯦ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯥꯡ ꯊꯪꯕꯗ ꯈꯥꯔꯤꯕ ꯆꯦꯛꯄꯟꯁꯦ ꯆꯦꯛꯄꯟ ꯑꯣꯏꯅ ꯈꯥꯔꯝꯗꯦ ꯃꯇꯝꯗꯨꯗ ꯕꯥꯛ ꯋꯥꯌꯔ ꯍꯥꯏꯗꯅ ꯋꯥꯌꯔꯁꯤꯅ ꯎꯈꯣꯡ ꯑꯃꯨꯕ ꯇꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯕꯥꯛ ꯋꯥꯌꯔꯁꯦ ꯀꯨꯡꯅ ꯈꯥꯔꯝꯃꯦꯕ ꯃꯇꯝꯗꯨꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯚꯣꯂꯨꯟꯇꯤꯌꯔ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯕꯥꯛ ꯋꯥꯌꯔꯁꯤ ꯏꯟꯊꯨꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯑꯗꯣꯝꯗ ꯄꯨꯊꯣꯛꯅꯕ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯅꯤꯅ ꯕꯥꯛ ꯋꯥꯌꯔꯗꯨꯒꯤ ꯃꯈꯥꯗ ꯀꯔꯤ ꯂꯩ ꯈꯣꯡꯕꯥꯟ ꯑꯄꯥꯛꯄ ꯑꯃ ꯂꯩ ꯏꯁꯤꯡ ꯂꯩ ꯑꯗꯨꯒ ꯇꯧꯔ ꯀꯔꯤꯅꯣ ꯑꯁꯪꯕ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯋꯤ ꯑꯗꯨ ꯏꯁꯤꯡ ꯀꯪꯕ ꯃꯇꯝꯁꯨ ꯅꯠꯇꯦ ꯏꯁꯤꯡꯗꯨ ꯎꯔꯤ ꯏꯃꯤꯠꯇ ꯉꯁꯤ ꯐꯥꯎꯕꯗ ꯑꯗꯨꯝ ꯑꯗꯨ ꯆꯣꯡꯕ ꯉꯝꯕꯁꯨ ꯅꯠꯇꯦ ꯑꯗꯒꯤ ꯕꯥꯛ ꯋꯥꯌꯔꯗꯨꯅ ꯑꯃꯨꯛ ꯀꯩꯅꯣ ꯌꯣꯠꯂꯤ ꯉꯥꯛꯇꯅꯤ ꯑꯗꯨꯒꯤ ꯈꯣꯡꯎꯞ ꯌꯥꯎꯗꯕ ꯇꯥꯍꯧꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯑꯩꯒꯤꯁꯨ ꯅꯥꯝꯃ ꯇꯥꯍꯧꯗꯅ ꯚꯣꯂꯨꯟꯇꯤꯌꯔ ꯑꯃꯅ ꯈꯨꯟꯕꯤꯔꯛꯑꯒ ꯑꯥꯗ ꯂꯪꯊꯣꯛꯑꯒ ꯑꯩꯈꯣই ꯅꯨꯄꯤꯁꯤꯡꯁꯤꯗꯤ ꯂꯪꯉꯦ ꯁꯣꯝꯗꯒꯤ ꯚꯣꯂꯨꯟꯇꯤꯌꯔ 10ꯃꯨꯛ ꯍꯥꯏꯕ ꯇꯥꯔꯦ ꯀꯅꯥꯅꯣꯒ ꯑꯩꯈꯣꯏ ꯃꯁꯛ ꯈꯪꯖꯗ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯅꯨꯄꯤꯈꯩ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯄꯤꯛꯄꯈꯩꯗꯤ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯑꯋꯥꯡ ꯊꯪꯕꯒꯤ ꯆꯦꯛꯄꯟꯗꯨ ꯈꯔ ꯅꯦꯝꯃꯤ ꯃꯇꯝꯗꯨꯗ ꯆꯦꯛꯄꯟꯗꯨ ꯀꯥꯈꯠꯂꯒ ꯃꯣꯏꯁꯦ ꯆꯣꯡꯉꯒ ꯂꯣꯏꯅꯃꯛ ꯆꯦꯟꯈ꯭ꯔꯦ ꯆꯦꯟꯈꯤꯕ ꯎꯍꯧꯋꯤ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯆꯦꯟꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯗꯨꯗ ꯏꯟꯅꯔꯒ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨ ꯂꯩꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯦ ꯆꯤꯡꯊꯣꯛꯑꯒ ꯚꯣꯂꯨꯟꯇꯤꯌꯔ 5-6 ꯆꯪꯉꯒ ꯑꯩꯈꯣꯏꯁꯦ ꯂꯪꯕꯣꯏ ꯀꯔꯤꯕꯣꯏ ꯑꯁꯣꯝꯒꯤ ꯅꯥꯀꯟꯁꯦ ꯅꯥꯄꯤ ꯍꯧꯕꯒꯤꯗꯣ ꯑꯗꯩꯗꯨꯗꯁꯨ ꯚꯣꯂꯨꯟꯇꯤꯌꯔ 10ꯃꯨꯛꯅ ꯑꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯂꯪꯊꯣꯛꯏ ꯑꯗꯨꯅ ꯑꯩ ꯏꯁꯥꯁꯦ ꯑꯅꯤꯁꯨꯕ ꯂꯪꯊꯣꯛꯄ ꯅꯨꯄꯤ ꯃꯆꯥꯗꯨ ꯑꯣꯏ ꯑꯍꯥꯟꯕꯁꯤꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯔꯠꯅꯥ ꯑꯗꯨ ꯂꯪꯉꯤ ꯍꯥꯏ ꯃꯥ ꯂꯪꯈꯤꯕꯗꯨ ꯑꯩ ꯇꯨꯡꯂꯣꯝꯗ ꯎꯍꯧꯋꯤ ꯑꯗꯒꯤ ꯃꯊꯪꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯀꯣꯂꯥꯗꯨ ꯑꯃꯨꯛ ꯂꯪꯊꯣꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯖꯂꯤꯌꯥꯟꯋꯥꯂꯥ ꯕꯥꯒꯀꯤ ꯀꯩꯁꯨ ꯀꯩꯅꯣ ꯅꯠꯇꯦ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯑꯩꯈꯣꯏꯒꯤ 27 ꯑꯥꯒꯁ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯆꯥꯛꯂꯥꯝ ꯈꯣꯡꯆꯠꯅꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯂꯥꯎꯗꯅ ꯆꯦꯡ ꯁꯦꯔꯀ ꯅꯠꯇꯦ ꯐꯧꯁꯪꯕꯥꯏꯗ 90 ꯌꯧꯔꯦ ꯀꯗꯥꯏꯗꯩ ꯆꯦꯡꯅ ꯍꯤꯡꯅꯤ ꯑꯗꯨ ꯑꯗꯥ ꯀꯥꯏꯅ ꯂꯥꯎꯕꯗꯅꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝꯇ ꯌꯥꯎꯖꯕ ꯅꯠꯇꯦ ꯑꯗꯨ ꯅꯣꯡꯃꯩ ꯃꯔꯨ ꯃꯌꯥꯝꯗꯨꯅ ꯄꯥꯜꯂꯛꯇꯅ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯕ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯆꯥꯛꯂꯥꯝ ꯈꯣꯡꯆꯠꯇꯨꯗ ꯂꯩꯈꯤꯗꯦ ꯑꯗꯨꯒ ꯑꯩ ꯏꯁꯥ ꯑꯗꯒꯤ ꯑꯩ ꯏꯃꯥꯟꯅꯕꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯁꯣꯔꯣꯛꯁꯦ ꯌꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯥꯏꯀꯜꯁꯦ ꯖꯤ.ꯄꯤ. ꯀꯣꯂꯦꯖꯒꯤ ꯀꯩꯅꯣꯗ ꯂꯩꯍꯧꯕꯅꯤꯅ ꯁꯥꯏꯀꯜ ꯇꯣꯡꯉ ꯌꯨꯝ ꯍꯟꯗꯣꯔꯤꯕꯅꯦꯅ ꯑꯗꯨꯒꯗꯤ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯃꯌꯥꯝꯗꯨꯒꯤ ꯃꯩꯈꯨ ꯃꯔꯛꯇꯨꯗ ꯚꯣꯂꯨꯟꯇꯤꯌꯔ ꯈꯔꯅ ꯇꯤꯜꯍꯧ ꯃꯆꯦꯠ ꯑꯃꯃꯝ ꯃꯄꯨꯡꯒ ꯂꯩꯇ꯭ꯔꯕꯖꯥꯠꯅꯤ ꯃꯆꯦꯠ ꯑꯃꯃꯝꯁꯤ ꯅꯝꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯄꯤꯔꯛꯑꯒ ꯑꯩꯈꯣꯏꯁꯦ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯣꯝꯗ ꯑꯋꯥꯡꯂꯣꯝꯗ ꯍꯥꯏꯒꯠꯂꯛꯑꯒ ꯆꯦꯜꯂꯦ ꯃꯗꯨꯗꯗꯤ ꯀꯅꯥꯒ ꯉꯁꯥꯏ ꯂꯥꯛꯃꯤꯟꯅꯕ ꯃꯔꯨꯞꯀꯗꯣ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯀꯣꯂꯥꯗꯨꯃꯗꯤ ꯏꯕꯥꯅꯤꯁꯦ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯀꯤ ꯑꯗꯣꯝꯗ ꯆꯪꯉꯀꯥꯟꯗ ꯁꯥꯏꯀꯜ ꯁꯦꯠꯇꯨꯗꯤ ꯂꯣꯏꯅꯃꯛ ꯊꯣꯡ ꯂꯣꯜꯂꯒ ꯉꯁꯤꯗꯤ ꯁꯣꯝꯗ ꯆꯠꯄ ꯌꯥꯔꯔꯣꯏ ꯂꯣꯏ ꯂꯝꯕꯤ ꯊꯤꯡꯉꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯅ ꯌꯨꯝꯗ ꯑꯁꯨꯃꯥꯏꯅ ꯌꯧꯔꯛꯈꯤꯗꯅ ꯑꯩ ꯏꯁꯥꯃꯛꯁꯦ ꯃꯗꯨꯗ ꯌꯥꯎꯈꯤꯕꯤ ꯑꯃ ꯑꯣꯏꯅ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯂꯩꯍꯧꯔꯦ ꯍꯥꯏꯅ ꯉꯥꯟꯗꯨꯅ ꯑꯗꯨꯝ ꯂꯩꯍꯧꯔꯒꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯨꯝꯗꯨꯒꯤ ꯑꯥꯠꯃꯥꯒꯤ ꯃꯐꯝꯗ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯗꯨꯒ ꯄ꯭ꯔꯃꯣꯗꯤꯅꯤꯗꯤ ꯑꯩꯈꯣꯏꯒ ꯀ꯭ꯂꯥꯁ ꯑꯃꯠꯇꯅꯤ ꯑꯗꯨꯒ ꯅꯕꯀꯨꯃꯥꯔ ꯑꯗꯒꯤ ꯅꯤꯂꯃꯅꯤꯗꯤ ꯃꯥꯗꯤ ꯑꯦꯝꯕꯨꯂꯦꯟꯁꯇꯨꯗ ꯃꯤ ꯁꯣꯛꯄ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯤꯅ ꯃꯇꯝꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯁꯤ ꯀꯩꯅꯣꯅꯤ ꯗꯥꯛꯇꯔ ꯈꯅꯥꯁꯤ
ꯕꯖꯥꯔꯗ ꯂꯩꯕꯗꯨ ꯈꯛꯅ ꯃꯔꯨ ꯑꯣꯏꯕꯅꯤ ꯃꯇꯝꯗꯨꯗ ꯖꯦꯅꯤꯝꯁ ꯔꯤꯝꯁꯀ ꯂꯣꯏꯕ ꯁꯥꯕ ꯍꯧꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯃꯗꯨꯗꯒꯤ ꯊꯣꯔꯛꯄ ꯒꯥꯔꯤꯅꯤ ꯑꯦꯝꯕꯨꯂꯦꯟꯁꯇꯨꯗ ꯌꯥꯎꯔꯛꯄ ꯅꯤꯂꯃꯅꯤꯅ ꯊꯧꯕ꯭ꯔꯥ ꯃꯥ ꯌꯥꯎꯔꯛꯄ꯭ꯔꯥ ꯑꯗꯨꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯒꯥꯔꯤꯗꯨꯗ ꯇꯣꯡꯉꯛꯄꯗꯒꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯍꯥꯏꯗꯣꯔꯛꯄꯗ ꯄꯥꯟꯗꯅ ꯃꯥꯁꯨ ꯃꯥꯒꯤ ꯑꯔꯣꯏꯕ ꯀꯩꯅꯣ ꯑꯠꯃꯥ ꯕꯂꯤꯗꯥꯟ ꯑꯗꯨ ꯇꯧꯈꯤꯕꯅꯤ ꯑꯩꯍꯥꯛꯅ ꯎꯖꯕ ꯃꯈꯩ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯍꯪꯒꯠꯆꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯀꯔꯃꯁꯦ ꯄꯨꯂꯞ ꯁꯣꯅꯤ ꯍꯥꯏ ꯑꯃ ꯇꯧꯅꯤ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯄꯨꯂꯞ ꯂꯩꯈꯤꯗꯕꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯩꯁꯥꯁꯦ ꯃꯇꯝꯗꯨꯗ ꯌꯥꯝ ꯅꯨꯡꯁꯤ ꯇꯔꯥꯒ ꯄꯥꯡꯕꯁꯤꯗꯤ ꯈꯤꯇꯪꯒ ꯀꯩꯅꯣ ꯑꯣꯏꯕ ꯑꯗꯨꯅ ꯄꯥꯡꯅꯩ ꯃꯇꯝꯗꯨꯗ ꯄꯩꯁꯥ ꯌꯥꯝ ꯇꯥꯡꯕ ꯃꯇꯝꯅꯤ ꯑꯗꯨ ꯃꯉꯥ ꯈꯥꯏꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯁ꯭ꯋꯥꯗ ꯀꯔꯃꯗꯨ ꯑꯗꯨꯃꯥꯏꯅ ꯀꯠꯈ꯭ꯔꯀꯥꯟꯗ ꯉꯁꯤ ꯐꯥꯎꯕꯗ ꯆꯠꯊꯔꯤꯕꯁꯤꯅꯤ ꯍꯥꯏꯅ ꯑꯩꯍꯥꯛꯀꯤ ꯎꯍꯧꯕ ꯃꯤꯠꯃꯥꯡꯗ ꯂꯩꯍꯧꯕ ꯄꯨꯝꯅꯃꯛꯇꯣ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯍꯥꯛꯅ ꯇꯝꯖꯔꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯍꯥꯛ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯍꯧꯖꯤꯛꯀꯤꯗꯃꯛꯇꯗꯤ ꯆꯥꯛꯂꯥꯝ ꯈꯣꯡꯆꯠꯇꯨꯗ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯤꯡꯖꯦꯜ ꯊꯧꯅꯥ ꯑꯗꯨꯒ ꯁꯤꯕ ꯀꯤꯗꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯒꯤ ꯃꯐꯝꯗ ꯌꯦꯛꯅꯕ ꯍꯥꯏꯕꯗꯤ ꯌꯦꯛꯅꯕꯒꯤ ꯂꯥꯟꯕꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕꯅꯤ ꯆꯠꯇꯅ ꯍꯥꯏꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯥꯞꯄꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯁꯤ ꯍꯟꯗꯛ ꯑꯥꯒꯁꯀꯤ 18 ꯂꯥꯛꯄꯁꯤꯗ ꯑꯃꯨꯛꯀꯁꯨ ꯄꯨꯝꯅꯃꯛꯅ ꯁ꯭ꯔꯗꯥꯟꯖꯂꯤ ꯀꯠꯄꯁꯤꯗ ꯑꯩꯍꯥꯛꯅꯁꯨ ꯃꯐꯝꯁꯤꯗꯒꯤ ꯃꯤꯠꯀꯤ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯑꯩꯍꯥꯛ ꯁ꯭ꯔꯗꯥꯟꯖꯂꯤ ꯄꯤꯕ ꯌꯥꯎꯖꯒꯅꯤ ꯌꯥꯎꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯁꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯨꯝꯖꯔꯤ